Bangladesh Kunagaw Khulda Lainingthau Sanamahi Temple Sabagi Hujik Phawbagi step mayamda video share tawjari. Ngasi March ki tang kunmanga koi laibak pokpa numit 2025 aina uhanjari se ngasai nameplate tasu ubir he Lainingthau Sanamahi Laining Lup tugi manungi akoina laibak hapak paduni masi awang thangba maigei ni ko awang gi akoigi nongchok kuna dagi asi asomda aina changchan jari si awang nongpok kuna ni aduga gi ahiki mayon sina nongpok oi he asi nongpok se asumaina thanna lai sini asi baw si lai marag hori uhanjara ke adum asi awang nongpok makha corner du jawre kunadu achi mu makha thangwa maigei oina sumaina lakre asi makha thangbagi nongchuk kaino ore kha nongchuk kuna ore asina nongchuk niko hanji wali machi asini asi mayamna ubiri asini wali se adubo hayeng di moi suriba group ani sina subada hayeng dagi di loisanba ngambagi irang ama wakhanna ma khoina su pujai mado lauri bana koigi Lainingthau Sanamahi Laining Lupi thangna bada nongchuk thangba maigei da leiriba labuk tu dagi loba laibak ni do ubiri sini asumaina lawhiba laibak se asi yamna video si kuiraga di aina tharak bada WhatsApp ta kaida mayam da jaude changde heta marakta lepi aduna asi yamna uhanjara roge matam yamna lawdana bai tamakta aina uhalaiba mache sida mayam ubina bagi haijariba asina mu pukhi gi makha thangba maigei ni ko asigi makha thangba sisu asomdagi lawhibaduna adum nongchuk thangina awang maigei si loire hanji nongpok lomda leiriba maigei se masondagi su akoi khara lahunbagi akoi tanari masi akoina lahundana thambadi akoigi Laining Lup sigi leiba lamsina khara khuyaunaba oirak pataragadi asonda akoina pukri sonda nongchuk thangba phiban nongpok niko pukri gi di phiban ni adonda khara chatharaga aduga wal kharaga leba hapatpa ngamnaba janaba haina sonda lahun jaramdabani adu hanjik mayamna ubi khre akoigi Lainingthau Sanamahi Laining Lup ki makha gi phibam leba tholi dugi phibam hanjik mathakki si mayam engbina si tauhiba engel gi akoigi magi kaino tawramba akoigi welding tawna kharamba be akoigi bhim na chingba loina tawramba do madu hanjik asigi phibam sinyaba ngasi bhawda leirise mayamna ubirangani asini masigei siga akoina mayamda uhanningbadi khara watpagi akoigi phibam ama leiri haibadi akoigi asigei siga akoigi engel singsi haitang machek thunghudaba khara leiri haijariba asi akoigi hek Sanamahi akoigi sanglen sigi awang thangba maigei ni ko aduga dum sumaini engkhraga makha thangba sidi mayamna thapna ubiramani khara di sengdre adu asi makha thangbani aduga hanjik sanglen sigi masi nongchuk thangbaduni asi nongchuk ki akoi saijin gi ngasai jingha manabu rasu hapak tori badugi aroi baduni ko adugai sonda laikhiba singsi wali ni adugai mathang ngasai gi marakki watpadusu aina uhanjakhri duni adu maina watna leiri se akoigi phibam sina chumghraga su akoigi engel gi awatpa leiri adugai mathang damu akoina hapalakadori ba tin managi akoigi kupakadaba adugi mathendumasu leire adugu honabagi silangba committee adai pukchen chawba akoigi ojabu hairasu isinaugi luptagi kamaina haina doribra adu maina khara kathokpa pukchen chawrbi kayagi pukchengi moigi silakpana su changchalakpagi asi phibam je jawrakpani adu aina mayamna uhanjari sidi yengbada khaitang nungairamaroidra adubu aidi mathaktagi oibanina asi mathakki phibamni ngasai walobado asi nongpokki saijin taba lintargi mapadagi ngasai walobado ada lei he adugai asi machin singse loina awang thangbasiga asonda amma ani ahum adu saijin lakpagi ama wali sinam sonda mari leire adugai masigai mu akoina sonda changjan haga
ꯑꯁꯣꯝꯗꯁꯨ ꯋꯥꯠꯇꯕ ꯅꯠꯇꯦ ꯑꯁꯣꯝꯗꯁꯨ ꯋꯥꯠꯂꯤ ꯁꯣꯝꯗ ꯋꯥꯠꯂꯤꯁꯤꯁꯨ ꯎꯍꯟꯖꯈ꯭ꯔꯤꯕꯗꯨꯅꯤ ꯑꯃꯨꯛ ꯌꯦꯡꯕꯤꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤꯗꯨ ꯑꯋꯥꯠꯄ ꯑꯃ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯡꯒꯦꯜꯒꯤꯗꯣ ꯐꯤꯕꯝ ꯐꯤꯔꯦꯞꯀꯤꯗꯤ ꯆꯨꯝꯈ꯭ꯔꯒꯁꯨ ꯑꯩꯒꯤꯗꯨ ꯊꯨꯡꯗꯕ ꯍꯥꯏꯅ ꯑꯃ ꯂꯩꯈ꯭ꯔꯦꯗꯣ ꯑꯁꯤꯒ ꯀ꯭ꯂꯤꯞ ꯑꯃ ꯍꯦꯟꯒꯠꯂꯤꯕꯁꯦ ꯑꯁꯤꯒꯤ ꯀ꯭ꯂꯤꯞꯁꯤꯒꯤ ꯁꯦꯁꯦ ꯑꯁꯤꯒꯤ ꯃꯄꯥꯗ ꯑꯥꯗ ꯂꯩꯈꯤꯕ ꯃꯆꯤꯟꯁꯤꯅꯤ ꯑꯁꯤꯅꯤ ꯋꯥꯠꯂꯤꯁꯤꯅ ꯑꯁꯤ ꯅꯣꯡꯆꯨꯞ ꯊꯪꯕꯅꯤꯀꯣ ꯑꯁꯣꯝꯗ 3-4 ꯋꯥꯠꯍꯧꯔꯤꯗꯣ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯅꯣꯡꯆꯨꯞ ꯂꯣꯝꯗ ꯋꯥꯠꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯣꯡꯆꯨꯞꯀꯤ ꯑꯣꯏꯔꯒꯗꯤ ꯁꯥꯏꯖꯤꯟꯅꯆꯤꯡꯕ ꯑꯃ ꯊꯨꯡꯉꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯨꯞꯀꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝꯅ ꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯒꯤ ꯇꯧꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯞꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯍꯣꯠꯅꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛꯍꯦꯟ ꯊꯥ ꯃꯣꯏꯒꯤ ꯁꯨꯔꯝꯕ ꯂꯩꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯨ ꯉꯁꯥꯏ ꯃꯇꯝꯗꯨꯒꯤ ꯍꯟꯅꯈ꯭ꯔꯦ